ꯉꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯁꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯏꯔꯥꯡꯂꯩ ꯃꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯏꯊꯥꯏ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯀꯂꯛꯇꯕ ꯃꯤꯍꯧꯗꯕ ꯀꯅꯥ ꯂꯩꯕꯒꯦ? ꯀꯂꯛ ꯆꯥꯎꯕ ꯇꯥꯏꯕꯪꯅꯤ, ꯃꯤꯍꯧ ꯆꯥꯎꯕꯗꯤ ꯃꯆꯠꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕ ꯃꯇꯝꯗ ꯃꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯕ ꯁꯍꯤꯡ ꯆꯥꯕ ꯁꯥ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯣꯇꯣ ꯃꯣꯍꯟꯁꯨ ꯑꯃꯅꯤ꯫ ꯂꯣꯇꯣ ꯃꯣꯍꯟꯒꯤ ꯃꯥꯡꯒꯣꯜꯗꯅꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯒꯟꯖꯥ ꯊꯛꯂꯤ꯫ ꯃꯄꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ꯫ ꯆꯥꯕ ꯊꯛꯄ ꯈꯔ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯕꯨ ꯊꯥꯒꯠꯂꯤ꯫ ꯐꯟꯗꯦꯡꯅ, "ꯑꯉꯝꯕ, ꯅꯅꯥꯏꯒꯤ ꯋꯥꯗꯤ ꯈꯨꯜꯁꯤꯗ ꯑꯉꯝꯕꯃꯨꯛ ꯐꯕꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯖꯔꯤꯕ꯫ ꯍꯧꯈꯤꯕ ꯄꯥꯔꯣꯟ ꯄꯨꯔꯣꯟꯗꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯒꯨꯟꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯧ ꯇꯝꯕ ꯉꯝꯂꯔꯣꯏ ꯅꯤꯡꯖꯩ ꯅꯅꯥꯏꯗꯤ." ꯑꯇꯣꯞꯄ ꯃꯅꯥꯏ ꯈꯔꯁꯨ ꯐꯟꯗꯦꯡꯒꯤ ꯋꯥꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯂꯣꯇꯣ ꯃꯣꯍꯟ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ, "ꯑꯁꯦꯡꯕꯔꯅꯦ ꯐꯟꯗꯦꯡ ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯅꯦ ꯑꯉꯝꯕ, ꯑꯉꯝꯕꯗꯒꯤ ꯍꯦꯟꯕ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥ ꯂꯩꯇ꯭ꯔꯤ꯫ ꯍꯥꯏ, ꯅꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯈꯔ ꯑꯃ ꯐꯪꯉꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯄꯪꯊꯥ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ ꯅꯈꯣꯏ? ꯀꯔꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯕꯅꯣ ꯑꯉꯝꯕ? ꯅꯠꯆꯗꯦ ꯅꯠꯆꯗꯦ, ꯇꯁꯦꯡ ꯇꯁꯦꯡꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯊꯥꯖꯕꯤꯌꯨ ꯑꯉꯝꯕ." "ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯍꯤꯗꯥꯛꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯍꯌꯦꯡ ꯑꯃꯨꯛ ꯊꯛꯂꯁꯤꯀꯣ?" ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯐꯟꯗꯦꯡꯅ ꯏꯀꯣꯟ ꯀꯣꯟꯅ ꯂꯩꯍꯧꯏ꯫ "ꯍꯥꯏ ꯐꯟꯗꯦꯡ, ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗꯤ ꯈꯨꯟꯗꯣꯟꯒꯤ ꯍꯦꯔꯥ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤ." "ꯐꯒꯅꯤ ꯑꯉꯝꯕ, ꯑꯗꯨꯗꯤ ꯌꯧꯅꯕ ꯇꯧꯔꯣ ꯅꯪꯁꯨ꯫ ꯍꯣꯔꯦꯟ ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯍꯟꯒꯅꯨꯀꯣ, ꯅꯁꯥꯅ ꯈꯪꯅ ꯈꯨꯟꯖꯤꯟꯅ ꯉꯥꯏꯔꯝꯃꯨ." "ꯐꯒꯅꯤ ꯑꯉꯝꯕ." ꯐꯟꯗꯦꯡ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯍꯦꯔꯥ ꯂꯧꯕꯨꯛ ꯀꯨꯝꯂꯨꯕꯒꯤ ꯃꯁꯥꯗꯨ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯤ꯫ ꯌꯣꯠꯄꯥꯛ ꯑꯃꯁꯨ ꯃꯁꯥꯗ ꯂꯣꯏꯅꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄꯅꯤ꯫ ꯑꯍꯜ ꯑꯃꯅ ꯃꯅꯤꯡꯔꯣꯝꯗꯒꯤ ꯀꯧꯔꯛꯏ, "ꯍꯦꯔꯥ!" ꯍꯦꯔꯥꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯉꯥꯡꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯖꯔꯛꯏ, "ꯈꯨꯔꯥ, ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ?" "ꯍꯥꯏ, ꯅꯟꯗꯣꯟꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯦꯅꯦꯍꯦ, ꯃꯗꯨꯒꯤ ꯑꯃꯥꯏꯕ ꯎꯅꯕ ꯆꯠꯂꯨꯕꯅꯦ." "ꯏꯟꯗꯣꯟꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯈꯨꯔꯥ? ꯑꯃꯥꯏꯕꯗꯤ ꯎꯅꯕꯤꯔꯛꯑꯕ ꯈꯨꯔꯥ?" "ꯎꯅꯔꯛꯑꯦ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯖꯩꯒ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯍꯧꯏ." "ꯑꯣꯍꯣ, ꯐꯔꯦ ꯈꯨꯔꯥ, ꯑꯗꯨꯗꯤ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯆꯔꯛꯀꯦ ꯈꯨꯔꯥ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯅꯈꯣꯏ ꯈꯔ ꯍꯦꯛ ꯃꯔꯥꯛꯑꯒꯅ ꯅꯟꯗꯣꯟꯗꯣ ꯄꯪꯍꯗ ꯍꯔꯥꯎꯖꯩ꯫ ꯏꯃꯧꯗꯨ ꯄꯨꯕꯤꯔꯛꯎ꯫ ꯅꯪ ꯈꯨꯔꯥꯁꯦ ꯅꯟꯗꯣꯟꯒꯤ ꯁꯦꯕꯥ ꯇꯧꯐꯝ ꯈꯪꯗꯦꯅꯦ ꯍꯦꯔꯥ, ꯃꯕꯨꯛꯅꯤꯡ ꯄꯪꯁꯣꯟ ꯍꯦꯛ ꯁꯣꯟꯊꯔꯛꯄꯁꯤꯗꯀꯣ ꯑꯩ ꯊꯦꯝꯐꯝꯒ ꯈꯪꯗꯦ꯫ ꯍꯦꯔꯥ, ꯅꯈꯣꯏ ꯂꯥꯛꯂꯒ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯣ ꯂꯥꯎ." "ꯑꯍꯣꯏ ꯈꯨꯔꯥ, ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯒ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯪꯍꯧꯔꯣ, ꯈꯨꯔꯥ ꯌꯧꯔꯦꯀꯣ ꯏꯕꯨꯡꯉꯣ." "ꯐꯒꯅꯤ ꯈꯨꯔꯥ." ꯍꯦꯔꯥ ꯀꯣꯟꯊꯣꯡ ꯊꯦꯡꯂꯤꯕ ꯆꯩꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯔꯥ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯄꯨꯔꯅꯤꯃꯥ." ꯄꯨꯔꯅꯤꯃꯥꯁꯤ ꯐꯨꯛ ꯍꯧꯒꯠꯂꯒ, "ꯀꯩ ꯍꯥꯏꯒꯦ?" ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯣꯠꯄꯥꯛꯇꯨ ꯂꯧꯏ꯫ ꯑꯗꯨꯒ ꯌꯦꯅꯈꯥ ꯅꯥꯀꯟ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯈꯤ꯫ ꯑꯃꯨꯛ ꯊꯣꯔꯛꯂꯒ, "ꯃꯈꯣꯏ ꯄꯥꯖꯤ, ꯆꯥꯏꯊꯕꯤꯔꯨꯔꯣ, ꯑꯩ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯖꯔꯝꯃꯒꯦ." "ꯑꯍꯣꯏ ꯍꯣꯏ." ꯍꯦꯔꯥ ꯄꯨꯈ꯭ꯔꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ꯫ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯅ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯂꯤ꯫ ꯃꯥꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯍꯦꯔꯥꯁꯨ ꯆꯪꯂꯛꯏ꯫ "ꯍꯥꯏ ꯄꯨꯔꯅꯤꯃꯥ, ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ?
ꯃꯅꯝꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯈꯣꯏ ꯄꯥꯖꯤ ꯉꯥꯈꯥ ꯃꯆꯥ ꯈꯔꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕꯅꯤ ꯍꯥꯏꯁ ꯌꯦꯟꯁꯥꯡ ꯃꯅꯝꯁꯤꯅ ꯑꯩꯕꯨ ꯆꯥꯛ ꯍꯦꯟꯅ ꯂꯥꯝꯍꯜꯂꯦ ꯅꯪꯕꯨ ꯀꯔꯥꯏꯗꯒꯤ ꯉꯥꯈꯥ ꯃꯆꯥꯅꯣ ꯀꯅꯥꯗꯒꯤ ꯂꯧꯔꯨꯔꯤꯕ ꯀꯅꯥꯗꯒꯤꯁꯨ ꯂꯧꯔꯨꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯉꯔꯥꯡꯗꯒꯤ ꯏꯟ ꯑꯃ ꯊꯥꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯏꯔꯨꯖꯕ ꯀꯨꯝꯕ ꯑꯣꯏꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯤꯡꯂꯨꯕ ꯑꯗꯨꯗ ꯌꯧꯔꯛꯄ ꯉꯥꯅꯤ ꯃꯈꯣꯏ ꯄꯥꯖꯤ ꯂꯧ ꯆꯠꯄꯗ ꯋꯥꯔꯔꯅꯤ ꯈꯟꯖꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯄꯥꯖꯤꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯆꯤꯡꯖꯔꯨꯕꯅꯤ ꯄꯨꯔꯅꯤꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯗ ꯄꯨꯔꯅꯤꯃꯥꯁꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯈꯤꯠꯇꯣꯛꯄꯤꯔꯣꯕ ꯅꯆꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯈꯪꯗ ꯇꯧꯔꯅꯤ ꯇꯥꯏꯕꯪ ꯐꯥꯎꯅꯗ꯭ꯔꯤꯕ ꯏꯆꯥꯁꯤꯅ ꯃꯄꯥ ꯑꯩꯅ ꯃꯃꯥꯗ ꯑꯣꯏꯅꯖꯕꯁꯤ ꯎꯔꯝꯒꯗ꯭ꯔꯅꯤ ꯄꯨꯔꯅꯤꯃꯥ ꯎꯗ꯭ꯔꯃꯛꯁꯨ ꯇꯥꯕꯗꯤ ꯇꯥꯔꯔꯤꯅꯤꯗꯅ ꯑꯗꯣ ꯏꯆꯥꯅ ꯇꯥꯕꯕꯨ ꯇꯥꯖꯁꯅꯨ ꯃꯃꯥꯗ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯕꯗꯣ ꯈꯪꯖꯁꯅꯨ ꯑꯩꯈꯣꯏ ꯄꯥꯖꯤ ꯉꯥꯡꯂꯤꯉꯩ ꯆꯥꯛ ꯆꯥꯕ ꯀꯥꯎꯔꯤ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯆꯥꯊꯣꯛꯑꯣ ꯁꯤ ꯋꯥꯔꯔꯤꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯣꯏ ꯅꯪꯁꯨ ꯆꯥꯔꯣ ꯍꯣꯏ ꯄꯨꯔꯅꯤꯃꯥꯁꯤ ꯑꯃꯗꯤ ꯍꯦꯔꯥ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯍꯦꯜꯂꯤ ꯍꯦꯔꯥꯒꯤ ꯅꯨꯡꯁꯤ ꯍꯩꯔꯨꯅ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯄꯤꯄꯣꯛꯅꯨꯡꯗ ꯃꯤꯇꯝꯈꯤꯕ ꯑꯁꯤ ꯊꯥꯕꯝ 9 ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯄ ꯍꯦꯜꯂꯛꯏ ꯍꯦꯔꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯂꯧ ꯏꯪꯈꯣꯜ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥ ꯃꯄꯨꯒꯤ ꯃꯔꯜꯁꯤꯡ ꯑꯁꯤ ꯍꯦꯔꯥꯅ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯏꯍꯟꯗ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯂꯤ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯁꯤ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯅ ꯌꯥꯝꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯔꯝꯃꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯣꯇꯣ ꯃꯣꯍꯟꯅ ꯍꯥꯏ ꯐꯥꯟꯗꯦꯡ ꯉꯟꯅ ꯃꯊꯣꯔꯛꯎ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯟꯅ ꯉꯥꯏꯍꯟꯕꯗꯤ ꯀꯔꯤꯒꯤꯅꯣ ꯐꯥꯟꯗꯦꯡ ꯅꯣꯂꯨꯛꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯉꯝꯕ ꯅꯅꯥꯏ ꯍꯥꯟꯅ ꯉꯥꯏꯖꯔꯝꯒꯦ ꯈꯟꯖꯕꯅꯤ ꯑꯗ ꯌꯥꯗꯗꯅ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯌꯥꯔꯦ ꯆꯠꯁꯤꯂꯣ ꯐꯒꯅꯤ ꯑꯉꯝꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯈꯨꯟꯗꯣꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯁꯤꯅꯤ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯔꯤꯕ ꯑꯁꯤꯐꯥꯎ ꯐꯒꯠꯄ ꯉꯝꯗꯕ ꯌꯥꯎꯔꯤꯕꯅꯤ ꯑꯁꯣꯝꯒꯤ ꯑꯩꯅ ꯇꯣꯏꯅ ꯆꯥꯏꯕꯤꯕ ꯉꯝꯗ꯭ꯔꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕ ꯑꯩꯅ ꯁꯨꯕ ꯉꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯗꯤ ꯃꯈꯣꯏ ꯄꯥꯁꯤꯗꯤ ꯋꯥꯖꯔꯅꯤꯗꯣ ꯂꯧꯕꯨ ꯆꯠꯀꯗ꯭ꯔꯥ ꯏꯪꯈꯣꯜꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯇꯝꯒꯤ ꯍꯥꯏꯕꯗꯨꯗ ꯇꯥꯔꯦ ꯂꯣꯇꯣ ꯃꯣꯍꯟ ꯈꯣꯡꯅꯥꯡ ꯃꯔꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯄꯨꯔꯅꯤꯃꯥꯁꯤꯕꯨ ꯌꯦꯡꯂꯤ ꯍꯥꯏ ꯐꯥꯟꯗꯦꯡ ꯄꯨꯔꯅꯤꯃꯥꯁꯤꯁꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯔꯛꯄꯒꯨꯝ ꯇꯧꯗ꯭ꯔꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠꯅꯔꯅꯤ ꯁꯤꯕꯨ ꯑꯉꯝꯕ ꯐꯖꯩ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯥꯟꯈ꯭ꯔꯦ ꯃꯁꯤ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯅꯤꯡꯈ꯭ꯔꯦꯗ ꯐꯥꯟꯗꯦꯡ ꯀꯔꯤ ꯎꯄꯥꯏ ꯂꯩꯕꯒꯦ ꯑꯉꯝꯕ ꯎꯄꯥꯏꯁꯦ ꯊꯤꯕꯗꯤ ꯈꯔ ꯋꯥꯒꯅꯤ ꯃꯔꯝꯗꯤ ꯍꯦꯔꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕ ꯑꯣꯏꯕꯅ ꯈꯔ ꯋꯥꯅ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯖꯩ ꯍꯥꯏ ꯐꯥꯟꯗꯦꯡ ꯅꯪꯁꯦ ꯐꯅꯗꯤ ꯃꯄꯪꯕꯩ ꯃꯤꯑꯣꯏ ꯑꯣꯏꯕ ꯖꯥꯠꯅꯤ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯁꯤꯗ ꯅꯪꯗꯤ ꯐꯥꯒꯤꯅꯤ ꯑꯁꯦꯡꯕꯅꯤ ꯀꯩꯁꯨ ꯈꯪꯖꯗꯦꯅꯦ ꯍꯩ ꯃꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒꯤ ꯀꯔꯝ ꯑꯣꯏꯗꯣꯏꯅꯣꯗ ꯅꯪꯁꯤ ꯄꯪꯕ꯭ꯔꯥ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯁꯨꯝ ꯇꯧꯊꯣꯛꯄꯅꯤ ꯌꯥꯗꯦ ꯃꯥꯏ ꯄꯥꯛꯇꯦꯀꯣ ꯑꯁ ꯑꯉꯝꯕ ꯑꯩꯗꯤ ꯎꯄꯥꯏ ꯃꯈꯜ ꯊꯤꯖꯕ ꯍꯧꯔꯨꯔꯕꯁꯤꯗ ꯐꯥꯒꯤ ꯑꯣꯏꯔꯝꯂꯕ ꯍꯥꯏ ꯑꯉꯥꯎꯕ ꯑꯗꯣ ꯐꯥꯟꯗꯦꯡ ꯐꯗꯤ ꯐꯖꯩꯀꯣ ꯄꯨꯔꯅꯤꯃꯥꯁꯤꯁꯦ ꯐꯥꯟꯗꯦꯡ ꯈꯨꯝꯗꯦ ꯃꯝꯁꯤꯜꯂꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ ꯐꯒꯅꯤ ꯑꯉꯝꯕ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯑꯅꯤꯗꯣ ꯍꯟꯈ꯭ꯔꯦ ꯍꯦꯔꯥꯅ ꯄꯨꯔꯅꯤꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯄꯥꯖꯤ ꯍꯥꯏ ꯁꯤꯗ ꯂꯥꯎꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯛꯄꯤꯌꯨ ꯃꯈꯣꯏ ꯄꯥꯖꯤ ꯅꯪꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛꯇ ꯁꯨꯝ ꯁꯨꯔꯒ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯦꯞꯄꯣꯀꯣ ꯊꯕꯛ ꯑꯃꯠꯇ ꯁꯨꯗ ꯄꯣꯊꯥꯔꯒ ꯂꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯅꯤ ꯅꯪ ꯋꯥꯍꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯀꯣ ꯄꯨꯔꯅꯤꯃꯥ ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯁꯨꯝ ꯍꯤꯞꯆꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯏꯁꯥꯁꯤ ꯋꯥꯏ ꯑꯀꯟꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯄꯥꯖꯤ ꯍꯥꯏ ꯌꯥꯗꯦ ꯑꯀꯟꯕ ꯀꯟꯗꯕ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯨꯔꯅꯤꯃꯥꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯈ꯭ꯔꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯃꯣꯝ ꯑꯃ ꯁꯥꯠꯆꯈꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯄꯥꯔꯤ ꯑꯃ ꯉꯥꯟꯊꯣꯏꯔꯛꯈꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯦꯟꯈ꯭ꯔꯤ ꯍꯦꯔꯥꯒꯤ ꯏꯃꯨꯡ ꯃꯃꯣꯟ ꯃꯤꯅꯣꯛꯇꯅ ꯊꯟꯈ꯭ꯔꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ
ꯍꯦꯔꯥ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯌꯨꯝ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯥꯡꯒꯣꯟꯗ ꯐꯝꯊꯩ, ꯁꯣꯔ ꯉꯥꯏꯍꯥꯛ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ! ꯍꯣ, ꯇꯥꯔꯦ ꯇꯥꯔꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏꯄꯥꯁꯦ? ꯍꯥꯏ, ꯑꯉꯥꯡꯁꯤꯡꯗꯤ? ꯏꯟꯗꯣꯟ ꯂꯩꯍꯥꯎ ꯂꯥꯛꯂꯝꯃꯤ, ꯃꯈꯣꯏꯗ ꯉꯥꯏꯍꯥꯛ ꯄꯨꯔꯨꯒꯦ ꯍꯥꯏꯅ ꯄꯨꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯄꯤꯖꯈ꯭ꯔꯒꯦꯅꯦ? ꯉꯔꯥꯡ ꯏꯪꯈꯣꯜꯗꯒꯤ ꯇꯥꯟꯕ ꯃꯪꯒ꯭ꯔꯥꯗꯣ ꯐꯨꯠꯂꯒ ꯄꯤꯖꯈ꯭ꯔꯦ꯫ ꯆꯥꯛ ꯈꯔ ꯆꯥꯈꯣ ꯍꯥꯏꯕꯕꯨ ꯉꯟꯃꯜꯂꯤ, ꯍꯣꯔꯦꯟ ꯆꯥꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯃꯈꯣꯏꯄꯥꯁꯤꯅ ꯆꯠꯄꯤꯔꯨꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯕꯤꯔꯛꯂꯒꯦ? ꯊꯕꯛꯇꯨꯕꯨꯗꯤ ꯃꯥꯏ ꯄꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯗ꯫ ꯑꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ, ꯃꯪꯍꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯑꯒꯕ? ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤ, ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯁꯤ꯫ ꯃꯈꯣꯏꯄꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯅꯥꯏꯗ ꯇꯥꯛꯄꯤꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯂꯣꯠꯁꯤꯟꯕꯤꯔꯤꯅꯣ? ꯍꯦꯔꯥ, ꯀꯩꯁꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯗ꯫ ꯍꯛꯆꯥꯡꯁꯤ ꯏꯆꯣꯛ ꯆꯣꯛꯊꯕꯒꯨꯝ ꯁꯨꯝ ꯇꯧꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇꯅꯤꯗ꯫ ꯑꯗꯨꯕꯨ ꯍꯥꯏꯕ, ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯅꯥꯏꯗ ꯍꯥꯏꯐꯝ ꯊꯣꯛꯏꯅ, ꯊꯣꯛꯇꯕꯔꯅꯦ? ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦꯅꯦ꯫ ꯈꯔ ꯈꯖꯤꯛ ꯆꯣꯛꯊꯕ ꯈꯛꯁꯤꯗ ꯅꯪꯉꯣꯟꯗ ꯋꯥꯍꯟꯕꯗꯣ ꯄꯥꯝꯗꯕꯒꯤ ꯍꯥꯏꯗꯕꯅꯤꯁꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯝꯖꯔꯒꯦ꯫ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯧꯕꯤꯔꯨꯔꯒꯦ꯫ ꯍꯣꯏ꯫ ꯄꯨꯔꯅꯤꯃꯥꯁꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯦꯔꯥ ꯂꯩꯍꯥꯎ ꯍꯣꯏꯗ ꯂꯥꯛꯏ꯫ ꯍꯦꯔꯥꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯂꯣꯇꯣ ꯃꯣꯍꯟꯒ ꯐꯥꯟꯗꯦꯡꯒ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯩ꯫ ꯍꯦꯔꯥ ꯆꯝꯅ ꯈꯟꯖ ꯀꯧꯔꯤ꯫ ꯏꯄꯟ ꯂꯣꯇꯣ, ꯈꯨꯔꯥ ꯐꯥꯟꯗꯦꯡ, ꯀꯔꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯑꯌꯨꯛꯁꯤꯗ? ꯂꯣꯇꯣ ꯃꯣꯍꯟ ꯅꯣꯛꯂꯒ, ꯍꯥꯏ, ꯁꯨꯝ ꯆꯥꯛ ꯆꯪꯅꯕ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯝꯕꯅꯤ꯫ ꯅꯪꯕꯨ ꯀꯔꯣꯝ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯈꯨꯔꯥ ꯉꯥꯡꯕ ꯍꯣꯏꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯩꯈꯤꯕ, ꯑꯗꯨ ꯂꯧꯕꯤꯔꯨꯒꯦ ꯍꯥꯏꯅ ꯆꯠꯆꯔꯤꯕ꯫ ꯐꯥꯟꯗꯦꯡ ꯍꯤꯒꯥꯏꯋꯥ ꯇꯧꯔꯛꯏ꯫ ꯍꯦꯔꯥ, ꯅꯪꯅ ꯉꯥꯡꯕꯒꯤ ꯋꯥꯐꯝ ꯄꯨꯁꯤꯜꯂꯛꯄꯁꯤ ꯇꯥꯟ ꯌꯥꯝ ꯆꯥꯏ꯫ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯅ ꯌꯨꯝꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯕꯁꯤꯗ ꯑꯩꯁꯨ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯐꯪꯗ꯭ꯔꯦ꯫ ꯉꯁꯤ ꯐꯪꯂꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯈꯨꯔꯥ? ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ, ꯉꯥꯡꯕꯒꯤꯗꯤ ꯃꯆꯥ ꯌꯥꯎꯖꯗꯦꯗ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯅꯤ ꯍꯦꯔꯥ ꯅꯪꯕꯣ꯫ ꯈꯨꯔꯥ ꯉꯥꯡꯕꯅꯕꯨ ꯑꯗꯨꯝꯕꯗꯤ ꯇꯧꯔꯝꯅꯤ ꯊꯥꯖꯗꯦꯗ ꯈꯨꯔꯥ꯫ ꯍꯥꯏ, ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯅꯤ ꯍꯦꯔꯥ? ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯦ ꯍꯦꯔꯥ꯫ ꯈꯜꯂꯨ ꯃꯨꯟꯅ, ꯅꯆꯥ ꯑꯅꯤꯗꯨ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯎꯕ꯭ꯔꯥ? ꯅꯌꯨꯝꯗ ꯂꯩꯕꯗꯩꯗꯤ ꯉꯥꯡꯕ ꯍꯣꯏꯗ ꯂꯩꯕꯅ ꯍꯦꯟꯗꯕ꯭ꯔꯅꯤ ꯍꯦꯔꯥ? ꯍꯦꯔꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯂꯣꯇꯣ ꯃꯣꯍꯟ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯌꯦꯡꯉꯨ ꯍꯦꯔꯥ, ꯍꯧꯖꯤꯛ ꯅꯈꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯃꯇꯝ ꯌꯧꯔꯕꯅꯤꯀꯣ꯫ ꯉꯥꯡꯕ ꯍꯣꯏꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯆꯥ ꯑꯅꯤꯁꯦ ꯃꯨꯟꯈꯤꯕꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯆꯠꯂꯝꯒꯅꯤ, ꯍꯨꯝꯅꯤ ꯁꯨꯔꯛꯄꯗꯩꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯆꯠꯅꯈꯤꯕꯗ ꯀꯅꯥꯅ ꯅꯣꯏꯗ ꯍꯟꯅ ꯌꯦꯡꯕꯤꯔꯛꯀꯅꯤ? ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯖꯍꯧꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ꯫ ꯍꯥꯏ ꯐꯥꯟꯗꯦꯡ, ꯆꯠꯂꯁꯤ ꯂꯥꯎ꯫ ꯋꯥꯈꯜ ꯇꯥꯎꯀꯣ ꯍꯦꯔꯥ꯫ ꯐꯥꯟꯗꯦꯡꯒ ꯂꯣꯇꯣ ꯃꯣꯍꯟꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯥ ꯋꯥꯈꯜ ꯈꯖꯤꯛ ꯑꯣꯜꯂꯤ꯫ ꯉꯥꯡꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯏ꯫ ꯃꯆꯥ ꯊꯣꯏꯕꯤ, ꯃꯆꯥ ꯊꯣꯏꯕ! ꯂꯩꯍꯥꯎ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯍꯦꯔꯥ ꯂꯩꯔꯝꯕ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯍꯦꯔꯥ, ꯅꯪ ꯑꯉꯥꯡ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯦꯔꯥ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯑꯍꯣꯏ ꯏꯟꯗꯣ, ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯆꯥꯔꯤꯅꯤ ꯆꯥꯛꯇꯤ, ꯅꯪ ꯈꯨꯔꯥꯒ ꯆꯥꯍꯧꯔꯤꯕꯅꯤ, ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯂꯤ ꯍꯥꯏꯗꯅ꯫ ꯅꯪꯁꯨ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯈꯤꯁꯤꯗꯅ꯫ ꯏꯟꯗꯣꯟ, ꯆꯥꯖꯔꯔꯣꯏ꯫ ꯅꯃꯧ ꯅꯨꯄꯤꯅ ꯌꯨꯝꯗ ꯆꯥꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯨ ꯌꯨꯝꯗ ꯄꯨꯖꯈ꯭ꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯃꯃꯥꯁꯨ ꯑꯩꯁꯨ ꯆꯥꯛ ꯆꯥꯕꯁꯦ ꯍꯦꯛ ꯃꯆꯪꯗꯦ꯫ ꯗꯣꯟ, ꯑꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯒꯦ꯫ ꯍꯩꯃꯥ, ꯃꯁꯤꯗ ꯅꯪ ꯈꯨꯔꯥꯒ ꯆꯥꯔꯕꯅꯤꯅ ꯌꯨꯝꯗ ꯀꯔꯤꯁꯨ ꯆꯥꯔꯔꯣꯏꯅꯦ꯫ ꯁꯥꯟꯅꯖꯔꯁꯅꯤ, ꯍꯣꯔꯦꯟ ꯑꯩ ꯊꯤꯜꯂꯛꯂꯒꯦ꯫ ꯍꯦꯔꯥ ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯤꯡꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯂꯝꯗ꯫ ꯑꯍꯣꯏ ꯏꯟꯗꯣꯟ, ꯆꯠꯆꯔꯨꯈꯤꯒꯦ꯫ ꯏꯟꯗꯣꯟ, ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯒꯦꯀꯣ꯫ ꯂꯩꯍꯥꯎ ꯏꯃꯨꯡ ꯆꯪꯈꯤ꯫ ꯍꯦꯔꯥꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯃꯤ꯫ ꯍꯦꯔꯥ ꯌꯥꯝ ꯂꯨꯝꯊꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯅꯨꯄꯤ,
ꯄꯨꯔꯅꯤꯃꯥꯁꯤ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ. ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯄꯥꯁꯤ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯥ? ꯑꯉꯥꯡꯁꯤꯡꯗꯤ ꯏꯟꯗꯣꯟ ꯈꯣꯏꯗꯒꯤ ꯆꯠꯁꯤ ꯌꯥꯍꯧꯗꯕ꯭ꯔꯣ? ꯑꯉꯥꯡ ꯎꯅꯔꯛꯇꯦ. ꯏꯟꯗꯣꯟ ꯊꯣꯔꯛꯇꯨꯅ ꯈꯨꯔꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯍꯣꯔꯦꯟ ꯊꯤꯜꯂꯛꯂꯒꯦ ꯍꯥꯏꯍꯧꯏ. ꯄꯨꯔꯅꯤꯃꯥꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯖꯕꯅ ꯆꯝꯅ ꯁꯨꯝ ꯈꯨꯝꯂꯛꯏ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯣꯔꯦꯟ ꯃꯔꯥꯏꯅ ꯊꯤꯟꯖꯔꯛꯂꯅꯤ. ꯃꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯁꯨ ꯌꯥꯎꯖꯗꯕꯅꯤꯅ ꯏꯆꯥ ꯑꯅꯤꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗꯧꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯖꯈ꯭ꯔꯕ. ꯂꯥꯛꯑꯣꯁꯤ ꯃꯈꯣꯏ ꯄꯥꯁꯤ. ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯍꯦꯔꯥ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ. ꯄꯨꯔꯅꯤꯃꯥꯁꯤ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯈꯟꯈꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯔꯗꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ. ꯍꯧꯖꯤꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯟꯗꯦꯡꯒ ꯍꯦꯔꯥꯒ ꯅꯛꯅꯕ ꯍꯦꯜꯂꯝꯃꯤ. ꯐꯥꯟꯗꯦꯡꯒ ꯅꯛꯅꯕ ꯍꯦꯜꯂꯛꯄꯅ ꯍꯦꯔꯥ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯖꯅ ꯑꯣꯟꯈꯤꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯂꯩꯍꯥꯎ ꯍꯦꯔꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯂꯩꯍꯥꯎ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯁꯨ ꯑꯅꯤꯕꯨ ꯀꯧꯔꯛꯏ. ꯑꯕꯣꯛꯀꯤ ꯏꯔꯨ, ꯉꯝꯈꯩ. ꯏꯔꯨ ꯑꯃꯗꯤ ꯉꯝꯈꯩꯁꯨ ꯂꯩꯍꯥꯎꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯏ. ꯏꯔꯨꯅ ꯑꯕꯣ ꯅꯪ ꯂꯥꯛꯑꯕꯣ? ꯉꯝꯈꯩꯅ ꯉꯁꯥꯏꯅ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯕꯣ? ꯆꯤꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯕꯣꯛ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥ ꯋꯥꯏ ꯈꯪꯉꯕ? 이수 ꯑꯅꯤꯕꯨ ꯑꯕꯣꯛ ꯉꯥꯏꯕꯗ ꯋꯥꯔꯕ꯭ꯔꯥꯅꯦ? ꯋꯥꯔꯦ ꯑꯕꯣꯛ. ꯍꯧꯖꯤꯛꯇꯤ ꯑꯕꯣꯛ ꯂꯥꯛꯏ. 이수 ꯑꯅꯤꯒꯤ ꯑꯋꯥꯕ ꯐꯍꯜꯂꯗꯧꯅꯤ. ꯅꯃꯥꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ? ꯇꯨ ꯃꯈꯥ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯦ ꯇꯨ. ꯉꯥ ꯐꯥꯔꯤ ꯃꯥꯜꯂꯤ. ꯃꯃꯥꯗ ꯍꯥꯏꯔꯝꯂꯒꯅꯦ ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯂꯁꯤꯀꯣ. ꯑꯍꯣꯏ ꯑꯕꯣꯛ. ꯄꯨꯔꯅꯤꯃꯥꯁꯤ. ꯑꯣ ꯄꯨꯔꯅꯤꯃꯥ. ꯀꯔꯤ ꯍꯥꯏꯒꯦ ꯏꯟꯗꯣꯟ? ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦꯅꯦ ꯅꯪꯕꯣ? ꯏꯟꯗꯣꯟ ꯆꯔꯥ ꯑꯃꯗꯤ ꯐꯥꯔꯤ. ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯆꯥꯅꯕꯔꯣ? ꯑꯋꯥꯡ ꯊꯪꯕꯒꯤ ꯈꯨꯔꯥꯂꯣꯇꯣ ꯃꯣꯍꯟꯅ ꯈꯔ ꯂꯧꯒꯦ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒꯤ ꯄꯤꯒꯦ ꯇꯧꯕꯅꯤ ꯏꯟꯗꯣꯟ. ꯑꯣ ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯐꯥꯔꯣ. ꯏꯟꯗꯣꯟ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯔꯒꯦꯀꯣ. ꯍꯣꯏ ꯏꯟꯗꯣꯟ. ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯣ. ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯂꯩꯍꯥꯎ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯕꯒ ꯍꯦꯔꯥ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯆꯪꯂꯛꯏꯕ ꯂꯩꯍꯥꯎ ꯎꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯥꯎꯔꯛꯏ. ꯀꯅꯥꯅ? ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯄꯨꯒꯦ ꯍꯣꯠꯅꯔꯤꯕ? ꯃꯄꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯃꯇꯤꯛ ꯂꯩꯕ ꯀꯅꯥ ꯏꯆꯥ ꯄꯨꯗꯨꯅ ꯆꯠꯀꯗꯕ? ꯂꯩꯍꯥꯎ ꯍꯦꯔꯥꯒꯤ ꯉꯁꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯜꯂꯤ. ꯃꯥ ꯋꯥ ꯑꯃꯕꯨꯗꯤ ꯍꯥꯏꯔꯨꯗ꯭ꯔꯤ. ꯍꯦꯔꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯛꯂꯒ. ꯏꯟꯗꯣꯟ ꯂꯩꯍꯥꯎ. ꯂꯩꯍꯥꯎ ꯍꯦꯔꯥꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯈꯤꯗ꯭ꯔꯤ. ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯈꯜꯂꯤ ꯍꯦꯔꯥꯒꯤ ꯃꯇꯧꯁꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯇꯥꯔꯤ. ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯔꯛꯏ. ꯏꯟꯗꯣꯟ ꯂꯩꯍꯥꯎ, ꯏꯆꯥ ꯑꯅꯤꯁꯤ ꯊꯝꯕꯤꯔꯝꯃꯨ. ꯏꯟꯗꯣꯟ ꯍꯣꯏꯗ ꯄꯨꯕꯤꯈ꯭ꯔꯅꯨ. ꯏꯆꯥ ꯑꯅꯤꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯀꯥꯎꯕ ꯍꯧꯔꯕ ꯃꯥꯜꯂꯤ. ꯏꯟꯗꯣꯟꯒ ꯈꯨꯔꯥꯒꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯀꯔꯤ ꯃꯈꯣꯏꯒꯤ ꯍꯤꯒꯥꯏ ꯋꯥꯀꯥꯏꯗꯣ ꯀꯝꯖꯤꯜꯂ ꯃꯥꯜꯂꯤ. ꯑꯗꯨꯅ ꯏꯟꯗꯣꯟ ꯍꯣꯏꯒ ꯂꯣꯏꯅꯕꯁꯦ ꯃꯄꯥ ꯑꯩꯅ ꯄꯥꯝꯖꯗ꯭ꯔꯤ. ꯏꯟꯗꯣꯟ ꯍꯣꯏꯒ ꯆꯪꯅꯕꯁꯦ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯗ꯭ꯔꯤ. ꯍꯥꯏꯗꯤ ꯏꯟꯗꯣꯟ ꯍꯣꯏꯒꯤꯗꯤ ꯏꯆꯥ ꯑꯃ ꯏꯁꯨ ꯑꯃ ꯏꯃꯤꯠꯇ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯈꯨꯔꯥꯒ ꯏꯟꯗꯣꯟꯒꯗ ꯑꯣꯏꯅꯤꯡꯕꯒꯨꯝ ꯇꯧꯕꯗꯣ ꯃꯄꯥ ꯑꯩꯅ ꯄꯥꯝꯖꯗꯦ. ꯂꯩꯍꯥꯎ ꯇꯤꯡ ꯁꯣꯛꯈ꯭ꯔꯤ. ꯃꯈꯣꯏꯅ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕ ꯋꯥꯈꯜ ꯑꯗꯨ ꯍꯦꯔꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕꯗ ꯇꯨꯀꯠꯆꯕ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ, ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯄꯨꯟꯅ ꯄꯨꯟꯁꯤꯟꯈ꯭ꯔꯤ. ꯂꯩꯍꯥꯎ ꯀꯞꯉꯥ ꯉꯥꯡꯂꯛꯏ. ꯑꯣ ꯍꯦꯔꯥ, ꯅꯪꯃꯛꯅ ꯅꯪ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯗꯨꯝꯅ ꯍꯦꯛ ꯈꯜꯂꯕ? ꯇꯨꯀꯠꯆꯩ. ꯇꯁꯦꯡꯅ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯏꯃꯤꯠꯇ ꯏꯆꯥ ꯎꯖꯗ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯑꯃꯗ ꯇꯧꯈꯤꯕ ꯂꯩꯇꯦ. ꯏꯆꯥ ꯎꯗꯦ ꯍꯥꯏꯅ ꯃꯤꯒꯤ ꯃꯆꯥꯕꯨ ꯁꯦꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯦ ꯅꯤꯡꯂꯨꯗꯦ. ꯑꯉꯥꯡꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯗꯨꯛ ꯂꯨꯅ ꯇꯧꯖꯕꯅꯤ. ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯛ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ. ꯂꯩꯍꯥꯎ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯈ꯭ꯔꯤ. ꯄꯨꯔꯅꯤꯃꯥꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨ ꯀꯟꯃꯟꯈ꯭ꯔꯦ ꯈꯪꯉꯤ. ꯑꯗꯨꯅ ꯂꯩꯍꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯏꯟꯗꯣꯟ ꯁꯤ ꯀꯞꯀꯅꯨ. ꯅꯆꯥꯅꯨꯄꯥꯁꯦ ꯍꯤꯗꯥꯛ ꯉꯥꯎꯔꯤ. ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯈꯟꯊꯕ ꯉꯝꯗ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯁꯤ ꯏꯟꯗꯣꯟ. ꯄꯨꯔꯅꯤꯃꯥꯁꯤ ꯈꯪꯂꯤ. ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕ ꯑꯩꯈꯣꯏꯁꯦ
ꯃꯤꯌꯥꯝꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯤ ꯍꯥꯏꯕꯗꯣ ꯏꯟꯗꯣꯟ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ. ꯏꯟꯗꯣꯟ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯈꯣꯡꯒꯣꯜ ꯇꯥꯔꯛꯂꯔꯣꯏ. 이수 ꯑꯅꯤꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯂꯥꯛꯂꯔꯣꯏꯀꯣ. ꯏꯟꯗꯣꯟ ꯆꯠꯂꯒꯦ. 이루 ꯀꯞꯂꯒ ꯂꯩꯍꯥꯎꯕꯨ ꯌꯥꯜꯂꯤ. ꯑꯕꯣ, ꯅꯪ ꯆꯠꯈꯤꯅꯣ. ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯑꯕꯣ. ꯅꯪ ꯀꯞꯄꯤ ꯀꯩꯒꯤꯅꯣ ꯑꯕꯣ? ꯉꯝꯈꯩꯅ. ꯑꯕꯣ, ꯁꯦ ꯀꯞꯀꯅꯨ. ꯆꯤꯆꯦ ꯑꯩꯈꯣꯏꯅꯤꯁꯨ ꯂꯥꯛꯀꯦ ꯑꯕꯣ. ꯑꯕꯣꯛ ꯃꯇꯣꯝꯗ ꯆꯠꯇꯣꯏ ꯇꯧꯏꯗꯨ ꯀꯩꯒꯤꯅꯣ? ꯂꯩꯍꯥꯎ ꯑꯉꯥꯡ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ 이수 ꯁꯥ. ꯑꯕꯣꯛꯇꯤꯅꯦ. ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯕꯣꯛ ꯅꯠꯇꯦ. ꯑꯗꯨꯅ ꯉꯁꯤꯗꯩꯗꯤ ꯅꯈꯣꯏ ꯑꯕꯣꯛꯄꯨ ꯀꯥꯎꯔꯣꯀꯣ. ꯑꯕꯣꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯅꯨꯀꯣ. ꯑꯕꯣꯛꯁꯨ ꯅꯈꯣꯏꯕꯨ ꯀꯥꯎꯕ ꯇꯝꯂꯒꯦ. ꯑꯕꯣꯛꯀꯤ 이루, ꯑꯕꯣꯛꯀꯤ ꯉꯝꯈꯩ. ꯑꯕꯣꯛ ꯆꯠꯂꯒꯦꯀꯣ. ꯂꯩꯍꯥꯎ ꯀꯞꯇꯨꯅ ꯆꯠꯈꯤ. 이루 ꯀꯞꯂꯒ ꯇꯥꯅꯩ. ꯑꯕꯣꯛ, ꯉꯥꯏꯈꯣ. ꯑꯕꯣꯛ ꯆꯠꯈꯤꯅꯨꯋꯣ. ꯉꯝꯈꯩꯁꯨ ꯑꯗꯨꯃꯉꯥꯏ. ꯑꯕꯣꯛ, ꯆꯦꯟꯈꯤꯅꯣ. ꯑꯩꯈꯣꯏꯁꯨ ꯄꯨꯕꯤꯌꯣ. ꯆꯤꯆꯦ ꯑꯩꯈꯣꯏꯅꯦ ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯅꯤꯡꯉꯦ. ꯑꯕꯣꯛ ꯉꯥꯏꯈꯣ. ꯂꯩꯍꯥꯎ ꯑꯉꯥꯡ ꯑꯅꯤꯅ ꯐꯪꯗꯅꯕ ꯀꯟꯅ ꯆꯦꯟꯈꯤ. ꯄꯨꯔꯅꯤꯃꯥꯁꯤꯅ ꯃꯆꯥ ꯑꯅꯤꯕꯨ ꯈꯥꯝꯗꯨꯅ ꯊꯝꯍꯧꯏ. ꯍꯦꯔꯥ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗꯩ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩꯔꯝꯒꯅꯤ? ꯏꯆꯥꯁꯤꯡ ꯑꯁꯤꯗꯩꯗꯤ ꯃꯤꯆꯥ ꯑꯣꯏꯔꯔꯣꯏ. ꯅꯨꯡꯉꯥꯏꯔꯦ. ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯅꯤ. ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ. ꯄꯨꯔꯅꯤꯃꯥꯁꯤ ꯀꯞꯂꯒ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯁꯤꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯏꯟꯗꯣꯟꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯕꯤꯗ꯭ꯔꯕꯣ? ꯅꯠꯇꯦ, ꯏꯟꯗꯣꯟꯗꯣ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯐꯥꯎꯕ ꯍꯩꯒꯠꯄ ꯉꯝꯗ ꯆꯠꯈ꯭ꯔꯦ. ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯍꯦ ꯅꯨꯄꯤ, ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯏꯆꯥ ꯑꯅꯤꯁꯦ ꯂꯨꯅ ꯇꯧꯁꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕꯨ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯁꯔꯥꯁꯔ. ꯂꯩꯀꯥꯏꯁꯤꯅ ꯋꯥ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪ ꯅꯅꯥꯗ ꯇꯥꯗ꯭ꯔꯣ? ꯂꯩꯀꯥꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯂꯣꯏꯅ ꯍꯦꯛ ꯂꯧꯕ ꯌꯥꯕ꯭ꯔꯣ? ꯏꯟꯗꯣꯟ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯅꯛꯅ ꯂꯣꯏꯅꯕꯁꯤ ꯎꯕꯗ ꯀꯜꯂꯛꯄꯒꯤ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯑꯩ ꯍꯥꯏꯖꯤꯟꯕ ꯁꯨꯡꯅ ꯅꯠꯇꯦꯅꯦ. ꯇꯁꯦꯡꯕ ꯋꯥꯐꯝꯅꯤ ꯃꯁꯤ. ꯅꯪꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ. ꯏꯆꯥ ꯑꯅꯤꯁꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏꯗ ꯄꯨꯈ꯭ꯔꯅꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯍꯦꯛ ꯇꯥꯔꯕ ꯀꯥꯟꯗ ꯊꯤꯜꯂꯛꯂꯅꯤ. ꯅꯣꯡꯃꯅ ꯃꯈꯣꯏꯗ ꯂꯦꯛꯍꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ. ꯃꯁꯤꯗꯕꯨ ꯃꯈꯣꯏꯅ ꯏꯆꯥ ꯑꯅꯤꯁꯦ ꯑꯣꯏꯅꯕ ꯂꯛꯅꯔꯦ ꯍꯥꯏꯕꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦꯅꯦ? ꯋꯥꯈꯜꯁꯦ ꯐꯅꯕꯨ ꯈꯜꯂꯕꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤ. ꯐꯅ ꯈꯔꯁꯨ ꯈꯟꯗꯣꯛꯁꯤ ꯀꯩꯗꯧꯕꯒꯦ ꯃꯈꯣꯏ ꯄꯥꯖꯦ? ꯑꯩꯗꯤ ꯋꯥꯈꯜ ꯄꯤꯛꯏ ꯍꯥꯏꯒꯦꯔꯥ ꯆꯥꯎꯏ ꯍꯥꯏꯒꯦꯔꯥ, ꯃꯈꯣꯏ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯐꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ. ꯃꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯨꯁꯤꯜꯂꯨ. ꯑꯩ ꯆꯪꯉꯦꯀꯣ. ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ. ꯍꯦꯔꯥ ꯏꯃꯨꯡꯗ ꯍꯩꯔꯪ ꯆꯪꯈ꯭ꯔꯤ. ꯄꯨꯔꯅꯤꯃꯥꯁꯤ ꯃꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ. 이루ꯒ ꯉꯝꯈꯩꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯂꯤ. ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. 이마ꯒꯤ 이루, 이마ꯒꯤ ꯉꯝꯈꯩ, ꯉꯁꯤꯗꯤ ꯄꯥꯖꯤꯁꯦ ꯁꯥꯎꯔꯤ. ꯍꯌꯦꯡ ꯑꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯕꯣꯛ ꯍꯣꯏꯗ ꯏꯃꯥ ꯊꯤꯟꯕꯤꯔꯒꯦꯀꯣ. ꯂꯥꯛꯑꯣ. ꯏꯆꯥ ꯑꯅꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ. ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯕꯅꯤ. ꯂꯥꯛꯑꯣ. 이몽ꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯊꯦꯝꯕꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯤ. ꯁꯣꯝꯗꯁꯨ ꯂꯩꯍꯥꯎ. ꯍꯦꯔꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯆꯥꯕ ꯊꯛꯄ ꯌꯥꯗ ꯐꯅ ꯀꯨꯏꯔꯦ ꯂꯩꯔꯛꯂꯤꯕ. ꯑꯅꯥꯕ ꯑꯣꯜꯂꯛꯂꯤ ꯆꯥꯗ ꯊꯛꯇꯕꯅ. 이루ꯒ ꯉꯝꯈꯩꯒꯕꯨꯁꯨ ꯎꯅꯤꯡꯂꯤ. ꯉꯥꯡꯕꯁꯨ ꯍꯦꯔꯥꯕꯨ ꯁꯥꯎꯅꯤꯡꯈꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯍꯧꯗꯕꯅ ꯂꯥꯟꯕꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯗ ꯃꯔꯥꯜ ꯁꯤꯖꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ. 이루ꯒ ꯉꯝꯈꯩꯒꯁꯨ ꯑꯕꯣꯛ ꯍꯣꯏꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯣꯏꯅ ꯇꯧꯈꯤ. ꯑꯗꯨꯕꯨ ꯍꯦꯔꯥꯅ ꯉꯝꯗꯨꯅ ꯃꯈꯣꯏꯒ ꯃꯔꯤ ꯇꯠꯅꯈꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯣꯇꯣ ꯃꯣꯍꯟ ꯑꯃꯗꯤ ꯐꯥꯟꯗꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯦꯔꯥ ꯍꯣꯏꯗ ꯇꯣꯏꯅ ꯆꯪꯂꯝꯃꯤ. ꯄꯨꯔꯅꯤꯃꯥꯁꯤꯗꯤ ꯂꯣꯇꯣ ꯃꯣꯍꯟꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯌꯥ ꯍꯩꯅꯔꯝꯗꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯄꯨꯔꯅꯤꯃꯥꯁꯤꯅ ꯃꯈꯣꯏ ꯄꯥꯖꯦ, ꯑꯩ ꯈꯨꯔꯥ ꯂꯣꯇꯣ ꯃꯣꯍꯟꯒꯤ ꯃꯤꯠꯌꯦꯡ ꯂꯥꯌꯦꯡꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ. ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯃꯈꯣꯏ ꯄꯥꯖꯦ. ꯐꯕꯅꯤ. ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨ. ꯅꯪꯅ ꯂꯥꯟꯅ ꯂꯧꯕꯒꯤꯅꯤ. ꯏꯟꯗꯣꯟ ꯂꯩꯍꯥꯎꯒ ꯈꯨꯔꯥ ꯉꯥꯡꯕꯒꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏ. ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯁꯤ. ꯑꯩꯈꯣꯏ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯅꯥ ꯂꯩꯖꯕ ꯅꯠꯇꯦ. ꯐꯅ ꯁꯥꯎꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯨꯝ ꯏꯟꯊꯣꯛꯄꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯈꯣꯏ ꯄꯥꯖꯦ. ꯍꯦꯔꯥ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ. ꯃꯈꯣꯏꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ. ꯏꯆꯥ ꯃꯨꯟꯒꯤ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯍꯟꯅ ꯌꯦꯡꯂꯨꯅꯤ? ꯅꯨꯄꯤ,
ꯃꯈꯣꯏꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯂꯒꯅꯨ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏꯗ ꯃꯈꯣꯏ ꯄꯥꯖꯤ ꯏꯆꯥ ꯑꯅꯤꯁꯦ ꯏꯟꯗꯣꯟꯒ ꯈꯨꯔꯥꯒꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯟꯅꯖꯔꯛꯄꯅꯤ ꯃꯈꯣꯏꯒ ꯂꯥꯞꯅꯍꯟꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯄꯨꯔꯅꯤꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯨꯔꯥ ꯂꯣꯇꯣ ꯃꯣꯍꯟꯒ ꯈꯨꯔꯥ ꯐꯥꯟꯗꯦꯡꯒ ꯃꯈꯣꯏ ꯈꯔ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ ꯃꯤ ꯑꯃꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯀꯣꯟꯅ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯃꯈꯣꯏ ꯄꯥꯖꯤ ꯌꯥꯔꯦ ꯄꯨꯔꯅꯤꯃꯥ ꯇꯣꯛꯂꯁꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯕꯤꯗꯨꯅ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯦꯔꯥꯎꯍꯣꯏꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ ꯂꯣꯇꯣ ꯃꯣꯍꯟ ꯐꯥꯟꯗꯦꯡ ꯑꯇꯩ ꯑꯍꯜ ꯈꯔꯁꯨ ꯌꯥꯎꯅ ꯆꯥꯔꯝꯃꯤ ꯆꯥꯛꯂꯦꯟ ꯑꯁꯤꯗ ꯌꯨꯁꯨ ꯌꯥꯎꯔꯝꯃꯤ ꯆꯥꯛꯇꯒꯤꯗꯤ ꯌꯨꯅ ꯍꯦꯟꯅ ꯊꯛꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯌꯥꯝꯕꯅ ꯉꯥꯎꯅꯔꯤ ꯑꯗꯨꯕꯨ ꯂꯣꯇꯣ ꯃꯣꯍꯟꯒ ꯐꯥꯟꯗꯦꯡꯒꯗꯤ ꯊꯛꯄ ꯁꯥꯔꯒ ꯀꯩꯁꯨ ꯊꯣꯏꯅ ꯊꯛꯂꯝꯗꯦ ꯍꯦꯔꯥꯗꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯉꯥꯎꯔꯒ ꯇꯥꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯂꯣꯇꯣ ꯃꯣꯍꯟ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯀꯥꯗ ꯂꯥꯛꯏ ꯂꯣꯇꯣ ꯃꯣꯍꯟ ꯇꯞꯂꯞꯅ ꯄꯨꯔꯅꯤꯃꯥ ꯄꯨꯔꯅꯤꯃꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯤꯕꯝ ꯐꯠ ꯁꯦꯝꯖꯤꯜꯂꯤ ꯏꯔꯨꯒ ꯉꯝꯈꯩꯒꯗꯤ ꯃꯄꯥꯟꯗ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯕ ꯇꯟꯖꯥꯅꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯈꯔ ꯃꯄꯥꯟꯗ ꯑꯣꯏꯅ ꯁꯥꯁꯤ ꯋꯥꯔꯤꯁꯤ ꯍꯥꯏꯅ ꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯐꯥꯟꯗꯦꯡꯅ ꯇꯟꯖꯥ ꯆꯥꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗ ꯂꯣꯟꯈꯤꯔꯝꯃꯤ ꯂꯣꯇꯣ ꯃꯣꯍꯟ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯤ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ ꯇꯟꯖꯥ ꯑꯃ ꯁꯨꯡꯐꯪ ꯐꯪꯗꯕꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯤ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯔꯤ ꯈꯨꯔꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯈꯨꯔꯥ ꯄꯨꯔꯅꯤꯃꯥꯁꯤ ꯆꯠꯂꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯅꯤꯡꯇꯧꯅ ꯂꯩꯖꯔꯨꯂꯣ ꯄꯨꯔꯅꯤꯃꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏꯁꯤꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯨꯔꯤ ꯄꯨꯔꯅꯤꯃꯥ ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯊꯨꯡꯍꯟꯕꯤꯔꯣ ꯄꯨꯔꯅꯤꯃꯥ ꯀꯔꯤꯅꯣ ꯈꯨꯔꯥ ꯑꯩꯁꯦ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯔꯕꯤꯅꯤ ꯈꯨꯔꯥꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯈꯨꯔꯥ ꯁꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯈꯨꯔꯥ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯅꯦ ꯄꯨꯔꯅꯤꯃꯥ ꯈꯨꯔꯥ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯅꯤ ꯈꯨꯔꯥ ꯂꯣꯇꯣ ꯃꯣꯍꯟ ꯅꯣꯛꯂꯒ ꯅꯪꯅ ꯐꯅ ꯂꯥꯎꯔꯁꯨ ꯂꯩꯀꯥꯏꯅ ꯇꯥꯒꯗꯕ ꯂꯩꯇ꯭ꯔꯦ ꯂꯥꯎ ꯂꯥꯎ ꯅꯪ ꯀꯟꯕ ꯂꯥꯛꯄ ꯌꯦꯡꯁꯤ ꯂꯥꯎꯋꯣ ꯂꯩꯀꯥꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯄꯨꯔꯅꯤꯃꯥ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯑꯩꯅ ꯐꯖꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒ ꯂꯩꯔꯝ ꯂꯩꯅ ꯊꯥꯕꯤꯔꯝꯕ ꯇꯥꯔꯦꯗꯅ ꯂꯣꯇꯣ ꯃꯣꯍꯟ ꯅꯣꯛꯂꯒ ꯄꯨꯔꯅꯤꯃꯥꯁꯤꯕꯨ ꯅꯝꯐꯨꯗ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯁꯤ ꯊꯃꯣꯏ ꯆꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯈꯤ ꯑꯩꯈꯣꯏ ꯄꯥꯁꯤ ꯅꯪꯃꯛꯅ ꯊꯥꯖꯅ ꯇꯧꯖꯔꯕ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯃꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯂꯔꯦꯀꯣ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯈꯪꯅ ꯍꯦꯟꯅ ꯊꯥꯖꯔꯨꯕꯒꯤ ꯉꯁꯤꯗꯤ ꯅꯪꯃꯛꯀꯤ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯁꯥꯟꯅꯔꯤꯀꯣ ꯃꯈꯣꯏ ꯄꯥꯁꯤ ꯅꯪ ꯄꯦꯜꯂꯣꯀꯣ ꯄꯨꯔꯅꯤꯃꯥꯁꯤ ꯂꯣꯇꯣ ꯃꯣꯍꯟꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯂꯣꯇꯣ ꯃꯣꯍꯟ ꯂꯩꯀꯥꯏ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯄꯨꯔꯅꯤꯃꯥꯁꯤꯕꯨ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯅꯝꯃꯤ ꯍꯦꯔꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯦꯔꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯅꯝꯃꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯎꯈꯤꯕ꯭ꯔꯥ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯎꯔꯝꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯠꯀꯦ ꯈꯜꯂꯤ ꯂꯣꯇꯣ ꯃꯣꯍꯟ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯂꯣꯇꯣ ꯃꯣꯍꯟ ꯐꯥꯟꯗꯦꯡ ꯃꯈꯣꯏ ꯂꯣꯏꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯝꯂꯤꯕ ꯑꯗꯨꯋꯥꯏꯗ ꯏꯔꯨꯒ ꯉꯝꯈꯩꯒꯁꯨ ꯁꯥꯟꯅꯕꯨꯡꯗꯒꯤ ꯍꯜꯂꯛꯏ ꯏꯔꯨ ꯆꯍꯤ 9 ꯁꯨꯔꯤ ꯉꯝꯈꯩꯅ 3 ꯁꯨꯔꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯃꯩꯁꯨ ꯊꯥꯟꯗ ꯏꯃꯝꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯔꯨꯅ ꯏꯃꯥ ꯄꯥꯖꯤ ꯉꯝꯈꯩꯅ ꯆꯤꯆꯦ ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯌꯥꯝ ꯃꯝꯃꯦ ꯀꯤꯌꯦ ꯆꯤꯆꯦ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ ꯏꯃꯥ ꯂꯩꯔꯝꯅꯤ ꯀꯧꯁꯤ ꯑꯗꯨꯒ ꯃꯩ ꯊꯥꯜꯍꯟꯁꯤ ꯑꯍꯣꯏ ꯆꯤꯆꯦ ꯏꯃꯥ ꯄꯥꯖꯤ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯗ ꯏꯔꯨꯅ
ꯃꯥꯔꯒ ꯆꯪꯗꯨꯅ ꯃꯩꯈꯦꯠ ꯂꯧꯗꯨꯅ ꯄꯨꯗꯣꯟ ꯆꯨꯈꯠꯂꯤ꯫ ꯉꯝꯈꯩꯁꯨ ꯃꯆꯦꯒꯤ ꯃꯇꯨꯡ ꯀꯣꯏ ꯏꯟꯅꯩ꯫ ꯆꯤꯆꯦ, ꯏꯃꯥꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯎꯗꯤꯌꯦ ꯏꯃꯨꯡꯗ ꯂꯩꯕ꯫ ꯇꯨꯝꯃꯤꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯂꯥꯎ꯫ ꯑꯍꯣꯏ ꯆꯤꯆꯦ꯫ ꯏꯔꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯣꯡꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯆꯪꯕꯒ ꯃꯤ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯆꯤꯆꯦ, ꯏꯃꯥ ꯂꯩꯇꯕ ꯃꯥꯜꯂꯦ꯫ ꯉꯥꯏꯈꯣ, ꯃꯨꯟꯅ ꯌꯦꯡꯈꯤꯁꯦ ꯑꯕꯨꯡꯉꯣ꯫ ꯆꯤꯆꯦ, ꯑꯩ ꯀꯤꯌꯦ꯫ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ꯫ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯌꯨꯝꯁꯦ ꯕꯨꯠ ꯂꯩꯕ ꯃꯥꯜꯂꯦ꯫ ꯏꯆꯦꯒꯤ ꯐꯨꯔꯤꯠꯁꯤꯗ ꯌꯥꯜꯂꯣ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯤꯌꯦ ꯆꯦ꯫ ꯏꯃꯥ, ꯄꯥꯖꯤ, ꯏꯆꯦ, ꯂꯩꯇꯕ ꯃꯥꯜꯂꯦ꯫ ꯃꯄꯥꯟꯗ ꯂꯩꯔꯨꯁꯤ ꯂꯥꯎ꯫ ꯄꯥꯖꯤ ꯍꯣꯏ ꯂꯥꯛꯑꯒ ꯏꯃꯨꯡꯗ ꯆꯪꯁꯦꯕ꯫ ꯂꯥꯛꯑꯣ ꯏꯆꯦ꯫ ꯉꯥꯏꯈꯣꯁꯦ꯫ ꯍꯥꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯀꯔꯤꯅꯣꯃ ꯌꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯔꯨ ꯄꯣꯗꯣꯟꯗꯨ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯦꯟꯊꯣꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯌꯩꯁꯤꯜꯂꯤ꯫ ꯏꯔꯨꯒ ꯉꯝꯈꯩꯒ ꯃꯤꯍꯨꯜ ꯃꯥꯡꯈ꯭ꯔꯦ꯫ ꯃꯄꯥꯟ ꯇꯝꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯉꯝꯈꯩꯁꯨ ꯏꯔꯨꯁꯨ ꯀꯞꯄꯤ꯫ ꯆꯤꯆꯦ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯕꯨꯠ ꯂꯩꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯉꯁꯥꯏꯅ ꯃꯄꯥꯟꯗ ꯂꯩꯁꯦ ꯍꯥꯏꯗ꯭ꯔꯥ? ꯑꯩ ꯌꯥꯝ ꯀꯤꯌꯦ ꯆꯦ꯫ ꯏꯔꯨ ꯀꯞꯅ ꯃꯧꯄ꯭ꯋꯥꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ꯫ ꯂꯥꯛꯑꯣ, ꯊꯣꯡꯒꯥꯜꯗ ꯏꯃꯥꯒ ꯄꯥꯁꯤꯒ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯨꯁꯤ꯫ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯀꯤꯖꯩ꯫ ꯑꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯉꯥꯏꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯃꯛ ꯀꯤꯕꯅꯗꯤ ꯊꯛ ꯅꯤꯛꯂꯤ꯫ ꯉꯝꯈꯩꯅ, ꯆꯤꯆꯦ, ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯁꯦ꯫ ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯏꯃꯥꯁꯨ ꯄꯥꯖꯤꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯆꯤꯆꯦ꯫ ꯉꯥꯏꯍꯥꯛꯀ ꯉꯥꯏꯈꯤꯁꯤ, ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯗꯤ ꯆꯠꯂꯁꯦ ꯑꯕꯨꯡꯉꯣ꯫ ꯑꯩ ꯀꯤꯔꯦ ꯆꯦ, ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯆꯦ꯫ ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯂꯁꯦ ꯆꯦ꯫ ꯉꯝꯈꯩꯅ ꯇꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯂꯩꯍꯥꯎ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯔꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯕꯣꯛ, ꯏꯄꯨ꯫ ꯉꯥꯡꯕꯒ ꯂꯩꯍꯥꯎꯒꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯛꯏꯔꯣ ꯉꯝꯈꯩ? ꯃꯝꯃꯤ, ꯅꯈꯣꯏꯕꯨ ꯌꯨꯝꯗꯒ ꯆꯪꯗꯕꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯃꯥꯅ ꯊꯤꯔꯝꯂꯅꯤꯅꯦ꯫ ꯑꯕꯣꯛ, ꯌꯨꯝꯗ ꯆꯪꯂꯨꯔꯦ꯫ ꯏꯃꯥꯁꯨ ꯄꯥꯖꯤꯁꯨ ꯂꯩꯍꯧꯗꯦ꯫ ꯉꯝꯈꯩ ꯀꯞꯂꯒ, ꯑꯕꯣꯛ, ꯑꯩꯈꯣꯏ ꯌꯨꯝꯗ ꯕꯨꯠ ꯂꯩꯍꯧꯋꯦ꯫ ꯂꯩꯍꯥꯎ ꯉꯥꯡꯕ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯂꯩꯍꯥꯎꯅ, ꯂꯥꯛꯑꯣ, ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯁꯦ, ꯀꯞꯀꯅꯨꯁꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ? ꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥꯁꯨ ꯄꯥꯖꯤꯁꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ꯫ ꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ꯫ ꯏꯄꯨꯒ ꯅꯕꯣꯛꯀꯅꯦ ꯄꯨꯟꯅ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤꯁꯦ꯫ ꯀꯞꯄꯅꯨ ꯀꯧ꯫ ꯂꯩꯍꯥꯎ ꯆꯠꯄꯗꯤ ꯆꯠꯅꯤꯡꯗꯦ꯫ ꯍꯦꯔꯥꯅ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯈꯟꯅ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯆꯠꯇꯕ ꯉꯝꯗ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯌꯨꯝꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯥꯏꯔꯛꯂꯤꯕ ꯃꯩꯁꯤꯡꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯂꯩꯍꯥꯎꯗꯤ ꯏꯔꯨꯒ ꯉꯝꯈꯩꯒ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯁꯨꯃꯥꯡ ꯃꯆꯤꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯍꯦꯔꯥꯒ ꯄꯨꯔꯅꯤꯃꯥꯁꯤꯒꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯆꯥꯠꯈ꯭ꯔꯤ꯫ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ, ꯀꯅꯥꯅ ꯀꯔꯝ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗꯦ ꯃꯈꯣꯏꯗꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯁꯣꯟꯅꯩ꯫ ꯃꯇꯩ ꯃꯅꯥꯎ ꯁꯥꯎꯅꯕꯒꯤꯔ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ, ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯍꯥꯎꯒ ꯉꯥꯡꯕꯒꯗꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯁꯛꯇꯨꯅ ꯍꯦꯔꯥ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯨꯒ ꯉꯝꯈꯩꯒꯁꯨ ꯉꯥꯡꯕꯒ ꯂꯩꯍꯥꯎꯒꯅ ꯃꯆꯥ ꯃꯁꯨ ꯁꯛꯅ ꯌꯣꯛꯈꯤ꯫ ꯉꯝꯈꯩꯅ ꯃꯄꯥ ꯃꯄꯨꯒꯤ ꯂꯟꯊꯨꯝ ꯑꯁꯤ ꯀꯥꯏꯍꯟꯗ ꯉꯥꯛꯈꯤ꯫